Manipur the Thokliba irang asigi matangda miyangi punsi lanthum kaya yamna mangkhibagi haibagi asengba report ama Pikhatlaknaba Home Department gi makok thongwa officers singda High Court of Manipur na Numit Marigi Matam Thakhre tha asigi kunmanga da hearing chathanaba matam lepkhre Moirangkhom Saugaizam Leirakta Leiba RK Joisna amadi luang sangba mayai leikaidagi Y Mangi Anina petitioner oiduna hiramasiga mari lenana case file tawrakhibani ngasi Manipur Press Club ki thangjing hall da pangthokpa pawgi mifum amada petitioner oidiba RK Joisna na haikibada petitioner singi wakat asigi respondent singna state of Manipur gi mahut sinduna Manipur gi chief secretary commissioner secretary home DGP security advisor Kuldip Singh Ministry of Home Affairs ke mahut sinduna secretary amasung Imphal East Imphal West Taubal Bisnupur Churuchandpur Kangpokpi Kangzom Farzol Tamenglom Amadi None District ki SP Singhni Wakat asi High Court of Manipur na PIL number 16th of Inglisingani Kunmari oina ngasil lokhat ki High Court of Manipur gi Chief Justice Siddharth Mridul amasung Justice Gaifus Silukamai ge bench case asi lokhalakpada petitioner ani ge maikaida Senior Counsel M Hemchandrana leplaga Counsel Grandi Maibam na assist tokhi Constitution gi article 225 ki makhada piba ayabagi matung inna petition asi file thakibani petitioner singi maikai dagi Manipur lainga ke state machinery singna constitution gi makhada makhoi de piriba tawfum thokpa makhoi gi mathau sing pangthok hanbiu amasung law and order nga khanbiu haiki loinana maral leitaba micham singi punsi kanbiu amasung state asida rule of law chatna hannaba pautak pibiu haiduna wakat khibani loinana Manipur gi ngamkhai manungda law and order ningthijana ngaknaba pautak pibiu haibasini Manipur gi oidiba fibam asigi yengduna court ki maikai dagi respondent pumna makta numit marini gin manungda makhoi gi paukhum oina affidavit Lokhalaknaba khanghanki loinana PIL asigi makha taba hearing tha asigi kunmanga da chathanaba ki damak direction pikre hairi Albik ki wak tong nimba maya tumin na tokok pi hino pulap mana na amtang phone nama phangna na tokira mo Supreme Court na raya ma tarame monitoring committee sema thigal loina aina monitoring committee na kayam chembe mi hat pa na kayam phare yum mai thadok ko sidok ko mi na kayam phare haidan hangne ba RTI through da ado commissioner home na khuma idriya amata lekte committee amta chemde ado di Supreme Court ki rai indradi Bharat si leiribra High Court ki rai order indradi Manipur Lady Brava. My Supreme Court Kirai Indraba Kanguna. Adu disobey of the orders of Honorable Supreme Court and I Chief Minister the Iya. Masik action of Viana. Kashu Tabite, Adu di Kopilo Yawani, Ayanda Kiri Court to Tabas. Other my Supreme Court Kirai Indradi Moy Tandi Pangotabanatro. Karigino Moy resigned to Harida. Kanja the way my bill since in a law, no resigned to Raw. Chief Minister from Thadu, Speaker from Thadu, Sikari Hire Inop, Masiang Pazanam, Marichum now, Irga Makoina, Kari Kumake to never in Tanis.